Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari. Ngasisu amok mayamgi mafamda puduna lagjari. Yak Laobi Afaobi ani suba tangkak. Mayam puna taminarasi. Lanchen badi pumngangai. Adubu wahay amata hayramdana tumina adum class tamna jangai. Machindadi murum soli. Ngaragi nga kamana nanaw kaina. Haujikan nupisangse yam ngamida. Thoiba lanchen ba nang duna jangagpado ubada. Kaidawre nga kha nga tek nga ton ka toraga laito na. Lanchen ba bag tu desk ta thamna. Paragamta purakano nang maso. Ado kaidawrage haiba. So haide nathanda sauri do tandro. Ai so sawa kha yawbiyo haibro ha mado. Lanchen ba thoibada yinglaga nupi ama ingonda thingjilaga lale haigadra haraga manoina chumba saraini. Thoibana haiphet nokfet tawraga oh nokningida newcomer do oirangani ngahan Elina hoi partiga khanakibani haifeti kai madumaso masak fajagai yaram to onamso taning rega daraga hainari ngai tanjado da Lexina so class manungda changai. Boys ki lairiba rodu da mayai oirab lanchen basu phamaga lairambadu da pumngak ngai. Bag to prap thamlaga mangak to kitang non tharap tawraga Nungcthoi da onsin do na hangai. Bye. Ade nupa se ngan ge so de anhong bro. Nungcthoi so mangak to haifet nuparom side da yenglaga. Karambano. Lexina mamai do di onthok tabi makut khudom bido masarom dagi haifet thillaga sonthang nana. Tu adagi masakayam nungsiba speak hapasi masai kharaga kotharaga mamai da pitik tawraga kimso hyunman basi. Nungcthoi koyeng bada lanchen ba oiramlani khangladuna. Chohe mi thaini de tama base nangna kangai khangjera. Kaidawrage ase. Ngasai aiga thingzinaba aide khoi junior ka maluri aduga made khoi class oramedana ibema angang kai mi lairika ti haibani ko tenda 15 position chalini. Lexina masai du fat amuk kam khatlaga mamai da kitang non khatlaga lanchen bada phat langna yingamaga oh marol thokja draso laik de haiboira. Nungcthoi na kaino mo murum solid ba ha nate kaishu nate se som da shu Elina na mayumda mama da kan ngangli mama aina haibado amta piro haba se thengi ba se amta piro o Sakina leite nabala ga ngangna jawko ai di khangde mama babala ga adum singzila shu chakmana draba oh manaiye ado paisa do leite haibani minangbo chalo to ai thabak ngak ta loishinge ko inadana thabak ka tawbam khangde as satkok pithor aga anum ta hoba yabase wayam ngangnai tanjai akhoi ma se ai ne hena tanjakre wayam ngangnai se nangna tanja do da gari thaujilakpagi makhol tarai. Sakina gari makhol matai se napa lakpra yingusila mama machado tungda mangda mangolom da kumtharai. Ibohalga Lexina ga yauna kuber gari thaujilai. Sakina napala amaletu kana no so yaure ini tawise. Kuber gari du garage da khamla maga changai. Ibohalga Lexina ga so sumang da gari du khamla ga kumtharai. Kuber na tamo ekta changbiro kharimda koi binu ko ibema chango koiruno ko nangi so nayumak ni khandawni. Lexina nokfet tawraga ay uncle Kuber na amok mama hay mahi how bam ta shemo he akhoi tamo ibohalga ija Lexina ga laise hoi simugi ibohalda mo onsilaga Sakina tamo nak phambiramuko kuiroi yani bema leiriba sofa do da makhoi punna phaminai. Kuber na makha tarai kaino ne he aina
mi chak chara ama chaminasena thaoina haijaraga puraisida ngang phambiramo haisibo ai maima aidi adudi kaidagi khangani ge mayamdo sakhigi waduda punna noi Elina sus Lexina yaurupaduda masadu khara hainadaba poi aduna mapada onsillaga hairi baba pesa kita piro habani fruit amta leiruge ba ihe kaino ne he ngasi mak leidradi yadrabone nangbo hayeng leirasidana babagi hayeng bil kaini aduga ichage apambado leiro yaroiba khara piro ko kuberdo pocketagi money bag to lokthok se 3K ni ko sine yana basilo ko ai ado ahengam ka pidri ni ko hoy ni ni ne ihe ikaw bu kawi ne ngai ko ngai na mana bise khangno Lexina ko bani ma su mathanta ahan wari yawningo nanga lemina ro cho kai no khara jamina ro Elina haidi hainada mapana haibaduda hiktokpadi ngamda upai leitana tapna Lexina da onsillaga hairi lao Lexina so adom phat hairi dede chelukige ibohalna irenjana chatminau ko asumna mapa anido phamlaga lehawi macha anido so gari thambam garage lomda changai Elina so uthaurage matagom magi ahanba leiba bespa duda so hang hai hantak nangna leibani sina khran neiba mal sidoina chatlase ko as ai ti lok thungi sida chatlade angelani dedi dai so lorake gari macha da chatpado nungai dongwandi asi hairam laga waga haiba nang dringai prap mapagi manakta changki Elina saungbai kai boy wa haiba sangam hauda leptuna lehawi Lexina mapanagi shodo lauraga sumangda khamduna leiriba handak nauna leiba balano do thodoraktuna mamai leithorai Lexina mangak to haipet leithoraktuna kakhalo puna jetmina khrase Elina tanna kakhali thongdo hangdoklaga Lexina na amok yarbo seatbelt to phajilune Elina tapna belt to phajili asumna moi ani gambir shopping tamna lai gari du phajana mafam chana park toram laga changaktuna Elina na mana pama dress khara khali loiraga dukan mapu du da hairi sipot khara sei packing am da tawbiuba salesman duna oi bema hai duna pot chei singdo ningthina pack tawshillaga piraktuna sida leiri bema Elina pot tu pairaga hangai price dikayano Salesman duna halpen jika puna 3.7 tare Elina mamai mamit ngak sangangi jamna leibu sinate mapana pirakliba sel duna konagadre khallubani adubu haujiki potang chitang sida konadre Lexina yauram drabadi packing du hangdoktuna paisa duga konaba khak leibu su yabani adubu pek tawshil halurabani na lawdradi yararoi khanduna ikaibana suloire Magi begdu makutna chitna paisilaga mamaidu makada yengtharaga ngai hak khanjana duna leiringai Lexina na magi begtagi paisa puthoraktuna piraga hairi sidagi lobiro ATM card tu oina pisilai masaido phat amukam khatli Elina begdu pairaga tuminna nonthaduna adum leptuna lei pot yoliba nupaduna paisa du lauraga receipt kaloina na ATM card tu amuk pirai Lexina madu lauraga Elina da yenglaga chotlazilaudana aha hoi au asumna ani do thokminaraktuna amuk punna tongduna thauba haurai gari manungduda Elina begtagi ayawba paisa du lokthoraktuna Lexina da piraga Lexina kaktak tawna kaigino nanga sai pibibagi babadagi lauraga awatpado horen yumda pirage Lexina haifet paisadu da yenglamaga mamaido mamanglomda amuk onthokiduna gari thawna nofet amuk tawraga suraga piro wari sanari ngaiduda uhaude mamai phat leithorakpada mi ama thenge tawi Lexina break khangpha phai Elina so mihun gado dang chongi pakhatpana Lexina phat kumtharai Elina so amuk kumtharai
Leimaida pakhatna lukthaduna phamliba nupaduda mitpham hongdana yengjai Elinana. Aduga amaromdana nupadudi soklibadu kawba makai Lexina bu ubada mamit kuptana yengjari. Lexina pakhatna hangi. Shokbra. Wahangduda Elina amadi Edison gi manglandu kaiki. Edison makut oirom thangba khudangduda yeki makutuna paisillaga hairi. Kaishu shoktida. Pritam so tanja jana lambida thorakpani. Edison bu ubada changsillaga hairi. Bye, kamai doino. Nangbu gari mamai leithoani hairamdaine. Aduga migi gari mamangda nang nasana leithoga leiriba. Edison na Pritam da khuning na khangthin thilli. Ayo! Elina na muk hangai. Soktraba natro. Edison taplap na. Soktre. Lexina na. Bhare soktre di chetlage. Matungda dine ko namito khara yenga chalo. Siningdra di. Sininga budi takai biramge. Asi hairam laga garida mukka khatkre. Elina su tingab yenglam laga garida dum kakhat kiduna anido mamai kitang leithoaga thauduna chatkre. Gari thaukibaga Pritamna. Is khukkak se di pele hai. Masak pudi animag adum napine. Edison na. Mai khukkak se ai ngaure bai. Pura Yak Laobi ne. Up to date kinupine se de. I like her. Pritam phairap na Edison da yenglaga. Us loi rehe nang so. Laamta hogalo. Edison so makutu noiraga hogalai. Ayo. Khoninga se de nai ne tatlama leba. Pritam so khoning duda haifet yenglaga. Ngasai mina sok prahang baduda di sok tena khomini ne. Pakte chalomta. Edison nok laga. Ngasai di kaide. Ana baga ngak tangda soy mangki. Saksidi. Ado atai lairi. Kai numte school cha chaino. Aidi aikhoi mana ngang bada loi re he hero. Ayeng Monday so oibani na ayeng da gek ta chatlase. Hoi, adumai tawrasi. Natradi ai aikhoi mana chathokhrani ba. Asumna numit tu haukiduna Monday numit yausilai. School dani. Lanchen ba mamana ba thoibaga school ge berenda da phamlaga wari saraga leirami. Bye. Aizo aikhoi vacation pira khanda yamdam da chalugi khale. Akhoi ma do athanda yam waramani bo. Hoi, chatsi. Ado yausang da di bai. Aikhoi da leisi ko kai haige. Yausang bu kai do doi ba. Ho, thabal chong ba tambige. Ibungo, nang amta yaroi he. Hojik matam sidane thabal chong ba bok haitadi nupi ga amta phangaroi he. Ibo nang ama. Thabal da khangnaba nupi do ni. Laura kanda atopa da mok chongthok chongjin tongnei haido. Ki rona. Is wangang badi nang supra expert ni ne matau iman mandana. Makhoi ani gi wari atai shu saraga kanna noknai. Somda sungan thoido school nganna lakpagi chak nangna daduna ngasidi chak charak ti haiduna Lexina ga atopa mamanabi aniga makhoi mari puna kainoma cha se haina canteen da lakpani. Manungda phamthabaga nganthoina hairi. Lexina nengak ta leram ai washroom dam da changoki ge. Ai changaro baraso hongda banga gwali male. Atai di kem haujuba male. Changa boraga khak charse ko yana jona. Nganthoina amok adugidi yani da kitangbu puksira tari adum yare. Horen break timing da amuk jama haidoni. Mama nabi amaduna hairi. Jabadi pachana bhaibe ma dang noina noijadriba. Lexina na amok chaganbi yangang haidu tare. Ado aidi singna yam chajadabani ko. Adugini kanglise. Mama nabi singdoso Lexina gi wadu da no e. Nungcthoi maga thangnana phamlibi mama nabi du da onsilaga ngakang chango sila obai. Mama nabi do so hoi haiduna punna hogatlaga thukminaki. Washroom dagi halakpagi lambida Elina do magi mama nabi ani du tawraga mi atopada Lexina ubra haiduna hangbado Nungcthoi sa haiphet urai. Loiraga canteen da changakpada Lexina ki manakta prep changsilaga Nungcthoi na. Lese Elina na nang Thiyam ya somda kai lege amuk khakna bawruk ti jala talida ai di moi party se. Lexina kayimta thausa da bida taning de he moina horaga aina jagoi sa lega dro Gandhi ji ki formula da nate aina pandai se Subhash Chandra Bose ki ni panjilak toi se
Moin amurok tauraba, aina tararak. Nungcthoi is nangisidi Subhash Chandra Bose double formula ni ne. Pritam ge Edison ga so ngasidi Monday ni aduna school ka haurasi mayumda mama mapa sing na ngangbada loire haina school laklami. Makhoi gi canteen do gate hek changlakbaga nagna leibaga thongnau singdo mingsel na khabaga manungda phamba sing ingan ngana urami. Pritam do hek changakbaga canteen lomda tan chana yenglubada leksina mamanabi kharaga phamduna leibado ubada Edison gi pambomda makhut yetna phat pairaga hairi. Aya bai asida leirene ngarangi belano thobido. Edison mamitu karaidano haina koilei leiraga yengi. Pritamna Edison gi masado canteen lomda leisin halaga yenghanduna tu asida phamisina tro. Edison nokfe tauraga Ice daude kape hai nang sumite phasana thawi hai yai hai ai nungdege school karani hai bai. Pritam masado haiphe chathoklaga Edison de yengduna ngakna is kokti nang sho Korea ge kok panchile edana India ge kok ta tuktak tawbadudi natreba ha os wari diba nangso asengmani masak samtieng nan ga lauraga langchak ka langdrome yengone nangso ho ja ujare ai khangjare ko laomda class changase amta hana class changukhise lao makhoi ni wari sana lakpada Edison mamaido Pritam da amuk yeng lambi da amuk yeng tawbada uhaudraduna thingzilli ayo sire Edison so kanano haina yengumbada Elina oirami ngai hakti wakhal da khalli Sidi ngarangi dunine mangonda mateng panganyare asi khana ngai hangmon jang da lei Pritam na khuning na halaktuna tap na maya chikselaga chirol tawrai mi na thingzinai do sorry for the hayda ma do Edison gyan khangta taraktuna set hairi sorry ayu haudre ado somse ngarangi duna dro Elina mamito Edison da yenglaga ikairap tawna lat khumai Ahoy, mani. Sida tamro nangza. Ahoy, tame. Ado chumna sum khangna siko. Mingbu. Linda na oina set ok laga khumai. Akhoi friend say Elena ga ubani. Akhoi ge de ahain da serang ganida. Pritam so chance law shilak na hairi. Yaro. Ay yauri sidi. Khanghau dana sot haidora clip atuda amok ikai duna makok paisinai. Thoi shu maong do da nok laga mana oina khumai ai gina toy ma gina Linda oh iham nungai ri khangna ba ado class kaya 12 ni noidi Pritam na chakmana re iham nungai re asum na makhoi gi class yong naraga school matam da loiki somda ibohal mayum da drawing room da phamlaga cha thakna machanupi bu kori Bem, tabro ne nang, dedi wa hege, laom ta. Leksina so, school halakpagi charang wan ba loiraga thorakpada mapachana na phachangak tuna hairi. Ka hege de dia. Athai na teda, lairika na pa, under 12 exam sida magwang na ba hono. Mi mamang da dedi bu chokhan ba yadi ko. Nang nanungai ta ba subject to, dedi da hayo. Tuition taw na ba oja ko ge aina. Leksina mapagi nakta fam tharak tuna hairi. Dedi kai kana doino tuition tawraga paisa pamuye malasu plate amada apple akhokpa masung khara haplaga thoraktuna mapa machagi wari da yausilai sem do so pina machada hai nangna paisa gi khanbiyo haibro nangna thandani akhoi gedi nupi so nupa so nang khakta nang mi oina ba sem da baya da bani hayengoi akhoi thakbina ba iya nupa phaba ma akhoi buluna nungsina tawbi ba ngamba ama phangna ba Ibohal na amo asigumba taning da bawa se ngang harabane aina mama nang se onthok na gyan da de da ko yare sem do piro kadai nang jangru zo kai do ge kisiba soidana patak bane aidi mi icha se phana ba khangna patak bane asi hairiga amuk suktok tuna sibu kai kairadana mama thandagi macha dongna ihe mama nang se kamai dawni angang ga chap eng ma nai da ko
ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯗꯀꯣ ꯅꯪꯁꯦ ꯃꯁꯤꯗꯅꯤꯅꯦ ꯃꯃꯥ ꯐꯗ꯭ꯔꯗꯤ ꯃꯆꯥ ꯁꯣꯏ ꯍꯥꯏꯅꯔꯤꯁꯦ ꯅꯦꯄꯣꯂꯤꯌꯟꯅ ꯑꯐꯕ ꯏꯃꯥ ꯑꯃ ꯄꯤꯌꯨ ꯄ꯭ꯔꯤꯊꯤꯕꯤ ꯖꯣꯏ ꯇꯧꯒꯦꯅ ꯍꯥꯏꯅꯔꯝꯃꯤꯁꯦ ꯏꯁ ꯌꯥꯝ ꯀꯪ ꯍꯩꯈ꯭ꯔꯕꯒꯤ ꯋꯥꯅꯤꯅꯦ ꯃꯆꯥꯅ ꯐꯔꯒꯅ ꯃꯄꯥ ꯃꯃꯥ ꯂꯧꯏ ꯍꯥꯏꯕ ꯁꯣꯏꯔꯒꯅ ꯃꯃꯥꯗ ꯍꯦꯛꯇ ꯇꯥꯏꯅꯕꯤꯕ ꯌꯥꯔꯣꯏꯀꯣ ꯃꯁꯤ ꯌꯥꯔꯣꯏ ꯃꯂꯥꯗꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯂꯦꯛꯁꯤꯅꯥꯗꯣ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯍꯩ ꯆꯥꯗꯨ ꯊꯛꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯃꯃꯤ ꯅꯨꯡꯁꯤꯕꯤ ꯀꯩꯝ ꯋꯥꯔꯨꯅꯨ ꯑꯩ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯁꯨꯅꯦ ꯅꯌꯥ ꯅꯨꯄꯥꯗꯨꯗꯤꯅꯦ ꯂꯥꯏꯔꯤꯛ ꯍꯩꯕ ꯑꯐꯕ ꯌꯥꯎꯪ ꯏꯟꯕ ꯌꯥꯕ ꯑꯃ ꯅꯆꯥꯅ ꯊꯤꯅꯤꯌꯦ ꯏꯕꯣꯍꯜꯒ ꯃꯂꯥꯒꯗꯣ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯗꯤ ꯏꯆꯥꯅ ꯅꯨꯄꯥ ꯑꯃ ꯆꯦꯜꯂꯛꯄ ꯇꯥꯔꯦꯅꯦ ꯑꯩꯗꯤ ꯑꯩ ꯊꯤꯕ ꯍꯧꯔꯗꯧꯅꯤ ꯍꯌꯦꯡꯗꯒꯤ ꯏꯕꯣꯍꯜꯗꯨ ꯉꯛꯅ ꯍꯌꯦꯡꯗꯒꯤꯑꯕ